ngasi numida wairam phongkiba tongan-tonganba Manipuri sifungsing amasung thokiba thawdo wathoksingdagi maruoibi ipausing meyamna thamjage ahanbada kangleipakki mairadagi lokhasaraga relief camp da leiriba angangsing yauna aikhoibu yumda hana hanjinhanbiu mikhalna kona pangthokpiu haijarakli aikoi relief camp da leirakliba si yamna ware karama matamda aikhoibi isagi yumda hanjingadawri aikhoibu yumda hana hanjinhanbiu aduga mikhal pangthokpiu aikhoigi yumda hanjindriba makai India gi mikal saruk yaroi haina wangu gi relief camp da leiriba angang singyauna imasungna phongdorakli ngarang numidang wangu relief camp da leiriba serau napat amadi tangjeng gi miyamna wangu gi maira paibi singa kusamnaraga wagat khongjang sangsingkibaga loinana India lenga ki khune ki lan loisindriba fawa aikhoi mikal yawjaroi haibi gi phire badu laukthokibane khongjang adura saruk yakhibi relief camp da leiribi imamana haikibada mamang sahi gi me ahum digi haukiba sahi phagadoraba lan asina maramoiduna singkhong singya da khundariba Meitei aikhoi haujiksu yamna wan hingli sahi amaromasi tumpham jafam khangdana lelakli mamang sahi gi me kungani pangi nongalamdai pung mariga minute kunga manga da kuki terrorist na landarak tuna serauna patki yumsing maitaki matam madudagi thawai hingnaba wangu nungu saren chabi naknaba khulsingda hangliba relief campsingda lanjena dunu lerakli lanjenaragliba aikhoida mikhalgi wuhan toklaiti India government aikhoigi awaba karisu ubiti aikhoigi awaba mayamasi namsilaga haujik namduna mikhal pangthoknanaba thaurang tawribasi yamna pendi aikhoigi yumsingda hanjendriba fawu mikhal saruk yaroi yaphamsu thokti haiki mara sida Thawbal district ki laisangthem Mera Paibi amasum Hekman GP gi Ward Member 1 gi apunba Mera Paibi singnasu sapmanaba khongjang sangsinbaga loinana India gi mikhal amatara saruk yaroi handak pangthokadoriba taraga nipan sub Lok Sabha gi mikhal asi aikoi saruk yapham thokti haina warep lokre atopa paomana wamana laukthokiba satna kanglon gi wangbada luhongbada ka hena phijang khalambadagi laukthokhankre Wakalon manaba apunba wama kangleipakna lamdamasida mahuksadagi satnaduna lakliba inatki satnabibu tungoinaramlaga luhongbagi thauramda ka hena paisa sading tawduna phijang khalamba wamagi yengsin kangbuna laukthokhankre haina wama kangleipakki publicity secretary ningthaujam Debeshwar Sharmana press thokpa sirol amana hairi sirol asina hai senjau paiba kharana amadi mapalgi satnabibu mitau tamba pamba kharana Singkup sana thugainaba tialaba sei khara sida leptana chatharakpadagi wamagi miyoi kunna semba yengsin kanglumna haukiba Mars kunga manga digi thizinanaba miyamda laukthokiba lekhrabani yengsin baduda luhongba lana thauram soratki sona punggi akoibada phamliba miyamdi hena paisa thada hanba amadi haijing pota ka hena phijang khanba amadi cake pinaba innaba khudo pinaba Sinaba hariba mapal gi satnabi amadi senjau paiba kharana tawningba tawribasi thingaudrabadi lairabana khutlingba lamdamasi nongmadi senthok leijadraba nongmagi suraga sajaba imungda poksaba piba ningol kyadi mayum panaraktabi hai nongmadi mising yamli hariba Meitei si sahi taragi matungdadi mising khwaidagi yamdaba laminariba phurupsingi manungda ama oiragani masi khangna ayasingna piba okhaloni Adubu wamana laukthokhibagi matung ina tampakki mafam ayamada pangthokpa thauramda ahongba phanayamna lakpa uri hari wamagi sirolsin hai wamana paikhalakliba thabak singasigi matangna wamagi yengsin kangluna tampakki mafam ayamada koina satuna wamana laukthokiba satna kanglongi lamen tuenba singna pangthokliba haibadu kupni yengsili masigi manungsana ngarang langthawal kunjada leiba yendrembam Samanandagi yumgi luhongbada ka hena phijang khalambadagi lakthonkre asiguma tungda luhongphamna miyamna su ka hena phijang khanbidana wamana haijarakli wamana miyamna thamlaklibu waphamni asigumba mapalgi satnabi matau tamba lamdamasidagi paktangna muthatri bafawba khongjang asi sangsingkigani aduga Kaksing district ki oina pirakpa pauda mafam adugi yengsin khanglukki lusingbi laisram sana thoina phongdorakpagi matungina Kaksing Maikaidadi wamana laukthokhibagi matung ina ngasi phawbadadi ka hena luhongba madi lana thauramsingda tawnakhidra hairi masimakti lamdamasigi miyam wakhal tarakpani haina laujai loinana lamdamasigi ten house tawbiriba kek sabiriba isal inausingna sendong kharagi damang isagi satnabibu mirairaga mitokki satnabibu pusilangnaba tawbidanaba haijarakli
Meitei khunai gi luhongbabu awang mathakta ikai khumnabiu ngasidi wamagi khongjangbu ikai khumnabibaga loinana sokolak piraklu iramdam gi miyambu hainingai leitana thagatpa phongdoksari loinana wamana sangsilakliba khongjang asibu miyamna sokatpiu haijarakli atopa pawamana Bot ti thingzaroi bot su thadazaroi miyoibigi punsidigi election maru oina lauri haibada haman bathokloi MAS VUSO Manipur da English singaniga kungo humdigi me humdigi kanglup anigi wathok ama lairakpadagi ngasi English singaniga kunga marigi March tha phawba luisinba ngamdana lairiba si waroi sinama purak patawdana MP election tawriba si sumde lali haina lawi Leba asida mi simina mayam ama thokliba si wakhainaba honabagi mahutta nathaiduna miyoibigi punsidigi election maru oina lauri haibada hamamba thokloi haina Moirang and surrounding villages United Clubs Organization MAS VUSO Naran Sinagi Secretary Tomba Longjamna Press thola thadurakpa sirol aman hairi Sholasina hai India si democracy satpa laiwa angni hairabasu ruling party na nampuda Panba autocracy gi laibak ni haidaba ngamroi lakliba MP election asi thingnabagi pangal su leijadi thingluraga su araiba siphai mayam ama thajilaktuna nampuda election tawkigani adubu democracy laibak citizen ama oina aikoi gi hak right ki matung ina yaningdaba election asi isana khangna yawgadaba haiba sida leppatabani maram asina election di thingzaroi dubu aikoi gi hak ki matung ina election yawzaroi vote thadazaroi hari Sholasina aroibada hairibadi kanglup furup khaidana Manipur gi miyambu nungsiba miyoisingna su bot asi yopam thokti haina lausai asumna Manipur bu nungsiba miyamsu bot yopam thokti haina appeal tarakli atopa pawmana senkhai matam kharagi lauzaroi PREPAK pro hauzik mayok naririba wathok lanthok asina misa miyamna sel thungi phibamda sauna saithing pangale Thoklibirang asida kanagumba singdi leibak ningba saraga silgi tengbang maning tauna launaba su yaure yawolup aikhoina su iram maram isa sadana miyamdagi ukai takpadona sel khai lawba yaure haibasu tare haina aina thingkraba Manipur gi lahulup People's Revolutionary Party of Kanglaipak Progressive ki Department of Publicity gi Assistant Publicity Secretary gi Thaupuriba and Ningsingmana press thokpa chirol aman hairi Sholasin hai miyamga yawol lanmiga puna lanthingnariba tanphamasida yawolu baikoina maram sadana senkhai launa bukhona bhaibisi aikoina aikoigi lambi manghanbani haina party na lawi maram asina ngasidagi yelomi singna mathau mapu oiraga phamliba dukana thamoi singna miyamgi tengbang biriba Dr. Selthum Pizaba social worker singdagi PREPAK progressive na matam kharadi sel thuma madi polam gi oiba tengbang nijak hiroi haina miyamna khangalakli sol sina hai miyamna thengnari balan thenga sida party na nakal kya dagi lepa leitana sargyari masidana tana laumi sin miyamadi lairaba imung kya angamba tengbang kya spijari yawolup oina leijariba PREPAK progressive asamida PREPAK pro na makhatana miyamgi thabak tawba ngamjana ba maram saba senpham tengbang hanba ngamba akaknaba miyoi government ki department senja thumja tawraga marul mathum chauna tansin kiba miyoi aron ba karbar tawbasing private school kharadagi di party ki letter head season aduna sel thungi tengbang ni jagani haina thamoi singna khanganjari haiba wafam su thamnakli atopa pawmana Torial da lukhiba angang asibak sangwina phangli masagi sahi mapan khakta ngairiba angang nupa masa ama Thobal Torial da ngarang lukhibadagi SDRF ki team yauna miyamna thibu humdagi thabak satharaba matung asi asibak sang oina phangba ngamkhre hari asibak sang oina phangba ngamkhraba angang adugi maming laisram wangthoi Meitei sei mapan apokpa kington kawi Thobal kyam siphai hebung lekai digini lekai adugi Torial paringi kyam siphai hebung leirak mapada ngarang nungthil pung ahumlom tarakpa duwaida Torial da lukhibane hari Press na phangba pawgi matung inadi ngarang nungthil pung ahum tarakpa duwaida leikidraba wangthoi yauna mamanaba ahunga makhoi mari lekai adugi lampakta football sanaruraga halaknaba matung hairiba lekai adugi kyam siphai hebung leirak mapada makhut samthoknanaba kumthaki maduragi lupkiba wangthoigi sendal atu Torial da takhibadagi khunnanaba honabada lairaidagi nantharaga Torial da tasinkhibane magna kanbinaba lawbagi mawongda ising manungdagi makhut thangalami magna ising da lukhiba duda pakhatlaba mamanaba sing aduna lawbagi mahutta tumina laisilaga mayum de hanaki kona
Waithoi yumda halaktri haina thinarakpada mang isingda lukre haibadu mamanabasing aduna haidorakpadagi khangmangam kibaga loinana SDRF amadi miyamna turel adugi sarusingda thibagi thabak sathabada ngasi ayuk pung 13 minute 10 tabada mahakna turel lukhiba adudagi meter khara satlaga asibaksa oina phangkhibani haidi Makasa tharak poina panam pausi digi tupa pawmana aranba police yaroi haina parliament lawba ngamba miyut thagat hausi okram ibobi hanagi MLA elangmam san yauna masak naiba miyoi mari congress ta sangkhre Leba sigi awang nong pok mikha pon ba hitaba Manipur lay aranba police yaroi haina parliament lawba ngamba miyam gi miyut thagat hausi sahi manga gi oina phangliba miyut khanbigi hak miyamna section season si haina CLP leader hanagi chief minister okram ibopina phongtokre waphamasi BT rota leiba congress pon ngasi pangtokiba party astan nauna sanglakpa miyoi sing taram opagi thoramna makna phongtokibani CWC member Gaikhangam deputy CLP leader K Ranjit MPCC gi president K Megasandra Lok Sabha Mikal inner Manipur parliamentary constituency ki INC ki mirel oiriba mirep oiriba Dr. Angomsa Bimol Akoijam yauna opposition India block losing basingna saruk yaduna pangtokiba thawramaduda CLP leader o ibo binhai BJP lenga ki matamda Manipur da thokliba human crisis asi mamangnasu amukta thokidri tungnasu thokani thajade sai pharakadoraba Manipur gi issue osida leba sigi prime minister na aset powapam amata phongdoktana leiriba sima agakpani Prime Minister Narendra Modi na leba sigi kanglup furuk kudimaki mak Prime Minister ne haibisi kaupam tokti mak na makha taraduna Manipur si India ki saruk ama nattabra hain hanglakliba si BJP lenga ki thawong asinani state asidagi BJP gi MP thagatuna Union Minister of State oiraba phawba Manipur gi issue sigi solution karamna purakani haiba hauju phawba khangdriba si miyamna kaupam tokti Masidana tan state asidagi BJP ge Union Minister ama laina Prime Minister bu Manipur satnaba amadi unanaba appointment fawba lobungam khidi haibisi miyamna kaurasi leba sigi awang nong pokta mikha pon ba hitaba Manipur kauba lam ama lei aranba police yaru hena parliament lobungam ba mihut miyamna khalabusi haina sumangna phongdoki Amaromda Thauramadu Saruk Yaraduna Dr. Angomsa Bimol Akoijamna phongdokibada Manipur mase tana thugaina bo honarakliba si Angambasingna ngamdabagi thingdaba nati thingloi haina thingdabani haibisi miyamna khangsi Manipur gi oidiba phiba masida sel lawduna saksa haijana duna mikhal saruk yagani hairabadi August 13 amadi khongjom numit ningsingbagi mathau thoina taroi haina khali hanak pangthokadoriba Lok Sabha mikhal asi isamsamba mikhal oina laurisi Manipur kaina bo honariba sigi sabsaba pakumpinaba hona saikhi loinana MPCC ki president K Megasandra amadi CWC member Gaikhangam nasu BJP lengaki matamda Manipur kangkhong saibaga pangkhak oiriba si miyamna khangna matam sana matik saba mihut khanduna lamdam asibu asuma maikaida puraknaba hotnabada thaudang lominanaba warol singsu thamki Congress Party da sanglakpadagi ngasi taramna okhraba miyoi sing adudi Yeskul Kendra gi hanagi MLA Elangbam San Wangoi Kendra da hana mire poiramba Sagol Sem Asauba Musugi hanagi President Advocate Oinam Hemanta amadi Ziribam Kendra gi mihut former Minister T.S. Devendra Masanupa T.S. Devadatani Atopa Pawamana Miyamna Mahakpo High Command Oiduna Ihul Khangna Thabak Tawgani Haina Maesor Thanauzam Lining Thau Sanamai Laisang Wasak Tare Lokre Meitei Sing ST status Pangan Bayauna Apun Bagi Saktam Sing Narakpa Kudimak Thengna Bahaina Lining Thau Pandan Wasakre RPI Athawalegi Mirep Mahesor Thanauzam gi Mikhal Gamari Lainaba Phirep Taret ngasi Hayeng Khongbal Leiba Lining Thau Sanamai gi Labung Wasak Lokre Mahesona Party gi High Command ma ki High Command oiroi miyamna ma ki High Command oiduna miyam gi ihul khangna thabak tawgani haina Lining Thau Sanamai mamangna wasak lokiba Phirep Taret aduri mapa lebak tagi sangsilakpa mitop sing takthokpa lanjen adun leiriba miyam samasa gi leifamda hanjinhanba refugee singdagi ST laktokpa yelhomi purup sing ST status phanganba apun bagi saktam sing narakpa khudimak thengnaba amadi naha singbu political awareness lehanba haiba phirep sing asini wasak lawbagi thoramaduga mari lainana RPI gi mirep asina Manipur miyam gi yefanabagi damak makna lorokpa khongthang singda party gi mekeri gi ayetpa piroi hena dum sagotkani haina thajaba pirakle haki nakalamoromda
NDA RP Athawale Yawi Habigi Ming the Masi, BJP Nathako Midi Happiness Yumpham Yaudu Wapam Gas, Handok to Namaki Mingsatina Bohona Rakpa, Labok Tipani, Miamgi Apam Ihulgi Matungina Tabatoning Bigi Wakalona Mang Taraga, Mikal Tingana Basem Sarapani, Political Party Yaka Yingu Tabatono Toloki Banati Hana Meso Makatana Fondoki, Loshila Poina Topapomana, Soambum, ACI go down the Ginampuda, Singtoki Basing. Mapamsan Johan Biro, Director, Agent Singda, Miamgi Sing Adumak Gelansi, Kendragi Mihut Sing the Things Loisi, Ketrigau Kendragi Sing Pangriba Mio Sing the Minigi Manungda, Department Kanganbio, Mihut Yauna Laglaga Sombum, FCI go down the Ginampu the Sing Toki Basing Sing Mapamsan Johan Biro, Department District Supplier Officer, DSO Singi Kutang Miamgi Pampam Toku Sing Sing Fongana Bohonagi Haina, Consumer Affairs Food and Public Distribution. CAFN PD Director Robertson Asiam Fondorakli. Ngasi Nitepa Chutek Labor Directorate of Information and Public Relations DIPR gi conference wala pangtok hiba paugi mipamada Director Robertson Asiam Hai Impal East District ki Khetrigau Kendra da mamang gi September amadi October gi seng phangdi haibagi wakat amalaki madugi matangda TSO amadi atai official kaya yauna field verification salubada fair price shop FPS sing the sing Pangdaba Madi, Miam National Food Security Act Napsagi Kat Pairadaba, Tingraki, Haidiba Sing Pangdribam Pam Sing Singasi Hana Pangalaba Matunda, Makata Sing Yenana Haiduna Honavada, Atagisu Matam Ting the Kibani, Mana Makataraduna, case Asigi Matang the Saye Sigi Mars Kunda, Police Napikalapo report Kimatung in Hana Sing Pangdi Haribam Pam Singasi, Sing Pangli Haribu Wapam Lakadigi, Makatana Sing Pina Tarang Torakibani, Adobo Sera Sida. Asumna Miam Hodun Laglago official sing the sing Nampu the Pukiba Simak level Tivani, Pukiba sing the department Atu the Hanjan Biro, sing Gien Bigi Taudang Loriba, FPS agent singi Matam Say Sigi, Mars Kuntraga Matu the Loikrabani, Maramasina Anova agent sing Kandriba Fawa, DSO Amadi official singer, Tuan Bamapam Singi Kudong Sab Sinduna, sing Singasi, Yen Gadabani Haki, Loinana. Hausuksu Ketrigau Kendra Guena Mamang Sagi September Amadi October Tagi, saying Panghoda Basing Yaurabading, a Sidiki Numini Fawgi Manuna Mari Lenaba Department Kanganbio, Maduna Travadi Mipung Kudimak saying Pangli Hana Department Logani, APS agency in down of form Tazanbagi Matang Sumatamia Labamatung, Ketrigau Kendragi, Mihut, Masamak Amadima, Kihan Kanganduna, Nampuda form Pishilami, Habigi Taudoksu Lake Rabani, Asuguma Tabak Toram Singer Simakata Taurisi. FPS agent sing the Miam Gising Adumak Galancy, Kendra gave me hurt sing a good things Loisi have wap, Director Robertson Fondoki. Loshilak point to perform cookies in the Meitei mathakta chatharakliba Gimatana UN Council session of Potcrate. Malem Gituan Labak Sam Mogdraga Mari the Lak UN member state singing mute sinister Yadana say February Kungater to April Manga Pausa Trakliba, Young Himarak Super United Nations Human Rights Council session Gariba, Human Rights and environmental activist Zoda Hakruzan Mamang Segi Meum Nigi Manipura, Sin Cookie Narcotiris and Meitei Fruki Mathra Chatharakliba Matangda, Mariksum Wapam Sing Portrait. Zoda Hakruzan Fondoki with the Myanmar di Bangladesh from the Sansalak Kulai Papis and Cookie Narcotirisna, Meitei Fruki Mathatam Tirabalan Satana Purupasibu Mutana Bohonari, Myanmar Heidi Baleva, Simalem the Anisubakwai. Opium Putokoleba, Moebitana, Golden Triangle Gisrogamas Wedibini, Manipur si Myanmar Gingam Kaiga Samnana Libana, Opium Putokoda Manipur, Asobomap Mama Oenisnari, Indo Myanmargam Kaidi Yam Lava illegal immigrants in Sanksilatuna Lamda Masig citizens Saduna, Ngam Kaiga Tain and a lady for Manipur Gisaruk Singda, Kutlingduna Labega Luina, Maningtamna Poppy Tari, Ado Hoskuna the Miapaus Matang Solutions, Miapun above the Eminence.